ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯣꯡꯐꯝꯗ ꯁꯥꯈꯤꯕ ꯌꯨꯝ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯗ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ एरिना तोंजम हौजिक मयामदा खुदोल तमजरी मणिपुरी हॉरर स्टोरी मोंफमदा साखिबा युम नुमितु चिंगलेंबा महाकी युम थादोक्तुना मागी मसानुपा अनिगा मागी नुपिगा खुंगंग अमगी युम अमदा लाखिबनी महाकी नुपिगी ममिंगना लैमा अदुगा मचानुपा अहनगी ममिंगना अथोय अदुगा अतोंबगिना तेंदेन महांगा लैरिबा खुंगंग अदो मी अदुम लांगी अदुपु अनंबना नुमिदांगति मपान थोकनदी चिंगलेंबा युम अदुदा महागी नुपिगा मचा अनिगा लैबा था अममुक फरकले नोंगमा मखोयगी युमथंगनबदा लैबा थादोय कौबा नुपी अमा लाई अदुगा युम अदुगी मी कौरी युम सिबु मी लैब्रो मरुदा लैमदो थुलई अदुगा कना हाइमा इसेबु अखोय युमथंगनबदा लैबा औ माने 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 ए इसे हेक्ता काखलो सिदा फमसे थादोय फमथरगा नोइसु युमसिदा लैबा था फारेदना युमथंगनबा हाइबदुसु वैरे असु कुइना लाकपसिदा नोंमते हेक चंगदुना कौबसु ngamde ngasidi hekta changabani इचे कैसु काइदी खुंगंग सिदा मिनौना लेबसिदा इचे खुदा चंगपसु हेक नुआइतबा हाइमा हौजिकति नखोइसे मिनौ ओइद्रिबदिने खुंगंग सिगी मी ओइरबने कैसु खलुनु इनाउ सिदिने नुआइने हेक लैथु अदु इचेगिबु मिंग करि कौगे आइगेरो ओ था अरोइबदा पोएनने थादुइ कौए हाइमा याम फजी ये कैनु इचे अदो नंगिदी करी कौबा लई यामना पामेना लैमा कौएसे असुमना हानदुना मखोय नोकमिन्नै मरुदा थादोइना अमु ngaइखुनहे अंगांगसिंगदी काय काय चखबा इनाउ पादी लैत्रो कौथुरा उदना वारि सनसी इसे ननाउ पादी अयुंगना थबक चखरे अंगांगसिंगबुदी इमुंगदा लैरि ओ फरे फरे साकादी चारब्रो इसे चाद्रिये इसेदी चाक चारब्रो चारे चारे कैदरुनी चाक ngन्न सारगा नुंदांग ngन्न थोलगा सारगा अमुक तुंबा मसी मंगाइरेना सेरी इसे से वारी सनबा यम नुंगाई अदो इसे चाक चाराबसु नुनाउगिदा खरा चामिनरुसे यारे यारे नंग चाथोउरो चाक मयाम चासिल्लाबनिने अमुक चासिल्लाबदी पुक लोइना पुखारानी हाइ ngaइखोनि वा अमगा हंगेने कै वानुइसे नखोय हौजी हौजिकिदी कैसु तौदेको कैबुनुइसे कैसु नतेदा नुंगाइना लैब्रा अवाट अपा लैरबसु इसेदने हेक्ता हाइरु हाइबनिदा इसे हौजिकिदी कैसु वातेदा ओ फरे फरे यदुदी इसे सो अमुक चलुखिगेको होय इसे मरुदगी थादोय मयुमदा हनख्रै मरुदा लैमना खाली कैनु इसे थादोइना असुक इथक थकलगा वा nganglibasibo कैदोराजान आसै खंदुना इमुंगदा संख्रे अदुगा साक थीदुना मसा अनीदुगा साक सामिनरी असमना मतमदु हौख्रे नुमिदांगे मतम योक्सिलक्ले चिंगलेंबसु मयुमदा हलक्ले अदुगा मागे नुपिना साखुमदा साक थोंगनबा लैरिबा अदुदा संगसिलई अदुगा नंगबु साक थोंदोरिब्रो होय मखोय तामो साक थोंलगेना तौबनी ngasai tamusu sak chadabida nganna chakhibaduda sakse khara nganna thonglagena tawbani hoine sakpudi lamlabani aisu nangi sakto loiba ngaiba oina sa khara lolu pukse ihang hange hotel da saga jabasu mayangi hotel nina as khangda tawris hoi hoi hayengdi numaijing nina khara he pothabiro adubudi summiba अदुबुने हे हयेंगी मथंग दुदी अमुक तोइबा थबक कागदौरी बरिन राइसे
ꯊꯕꯛꯇꯨꯁꯨꯅꯦ ꯄꯩꯗꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯃꯈꯣꯏ ꯇꯥꯃꯣ ꯑꯩ ꯆꯥ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯛꯁꯤꯁꯨ ꯊꯥꯡꯒꯠꯂꯒꯦ ꯀꯗꯥꯏ ꯍꯥꯏꯔꯛꯑꯣꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯆꯥꯊꯣꯛꯅꯔꯤ ꯃꯈꯣꯏꯅ ꯇꯨꯝꯃꯅꯕ ꯀꯥꯗ ꯆꯪꯅꯔꯛꯂꯤ ꯑꯗꯨꯒ ꯇꯨꯝꯅꯈ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯃꯥꯡꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯒꯤ ꯆꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯕꯗꯣ ꯃꯃꯪ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯄ ꯑꯗꯣ ꯇꯥꯏꯕꯪꯗ ꯃꯪꯂꯥꯛꯅꯕꯗꯧꯅ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯤ ꯃꯍꯥꯛ ꯋꯥꯃꯟꯗꯨꯅ ꯃꯈꯣꯡ ꯀꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯁꯥꯗꯣ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯅꯨꯄꯤ ꯂꯩꯃꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯆꯤꯡꯂꯦꯝꯕꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯃꯅ ꯍꯧꯗꯣꯔꯛꯏ ꯇꯥꯃꯣ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣ ꯇꯥꯃꯣ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯣ ꯏꯉꯛ ꯉꯛꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥ ꯀꯥꯏꯗꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯒ꯭ꯌꯥꯟ ꯑꯃꯨꯛꯀ ꯇꯧꯁꯤ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯏꯁ ꯃꯪ ꯑꯣꯏꯔꯦꯀꯣ ꯃꯪꯗ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯍꯥꯏ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯃꯦꯠꯂꯤꯕꯅꯤꯅꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ ꯃꯀꯨ ꯃꯪꯅꯤ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯆꯤꯡꯂꯦꯝꯕ ꯃꯀꯨ ꯃꯪꯅꯤ ꯈꯜꯂꯗꯨꯅ ꯇꯨꯝꯊꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯎꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯩꯃꯗꯤ ꯇꯨꯝꯈ꯭ꯔꯤ ꯆꯤꯡꯂꯦꯝꯕꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯆꯤꯡꯂꯦꯝꯕ ꯇꯨꯝꯕ ꯍꯧꯒꯠꯂꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯒ ꯀꯣꯔꯧ ꯑꯉꯥꯟꯕꯕꯨ ꯈꯣꯏꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯅꯕ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯃꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯏꯔꯨꯖꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯂꯒ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯝꯕꯕꯨ ꯀꯧꯔꯛꯂꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯃꯣ ꯏꯁꯤꯡ ꯁꯥꯕ ꯂꯣꯏꯔꯦ ꯏꯔꯨꯖꯅꯕ ꯇꯧꯕꯤꯔꯔꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯇꯥꯃꯣ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯨ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯇꯤ ꯊꯥꯏ ꯍꯥꯏꯗꯥꯏꯅꯦ ꯅꯍꯥꯟ ꯊꯥꯡꯖ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥꯕ ꯍꯧꯒꯗꯣꯏꯅꯤ ꯃꯈꯣꯏ ꯇꯥꯃꯣ ꯑꯣ ꯊꯣꯡꯂꯨꯔꯣ ꯑꯩꯁꯨ ꯏꯔꯨꯖꯔꯨꯔꯒꯦ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯤꯡꯂꯦꯝꯕꯁꯨ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯃꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯕ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯉꯥ ꯑꯃ ꯇꯥꯎꯔꯦ ꯑꯣ ꯐꯔꯦ ꯑꯩ ꯊꯤꯔꯣ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯊꯣꯏꯅ ꯕꯕꯥ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯗꯣꯛꯅꯕ ꯍꯥꯏꯔꯕꯅꯦ ꯍꯌꯦꯡ ꯁꯦꯡꯅꯅꯕ ꯇꯧꯔꯁꯤ ꯇꯦꯟꯗꯦꯟ ꯏꯆꯥꯒꯤ ꯐ꯭ꯔꯤꯗꯤ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯔꯦ ꯕꯕꯥ ꯍꯌꯦꯡ ꯄꯨꯟꯅ ꯊꯤꯔꯁꯤꯀꯣ ꯍꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯤꯡꯂꯦꯝꯕꯁꯨ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯒ ꯇꯦꯟꯗꯦꯟꯒꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯆꯦ ꯊꯥꯗꯣꯏꯁꯨ ꯀꯧꯗꯨꯅ ꯐꯤ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯂꯩꯃꯁꯨ ꯐꯤ ꯁꯨꯕ ꯍꯜꯂꯛꯂꯒ ꯐꯧꯗꯣꯛꯂꯤ ꯃꯍꯥꯛꯅ ꯐꯤ ꯐꯧꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯠꯈꯤꯕꯒꯨꯝ ꯃꯉꯣꯟꯗ ꯁꯥꯃꯤꯟ ꯐꯥꯎꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯤ ꯐꯧꯏ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯅꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯂꯩꯃꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯁꯨꯝꯅ ꯐꯤ ꯐꯧꯔꯝꯂꯒ ꯃꯍꯥꯛ ꯀꯤꯔꯛꯑꯗꯨꯅ
imungda prap sangki asumna matamdu hokri matamdu hokiduna laimagi masa singsu school halakle laimana angang singdo sara walhalle aduga numitangi thabak losinba hokri athoi ga tenden ga su ngaihak makoi gi sumangda sanage haiduna sanari makoi sanari ngai thadoi su lai aduga laimabu kawi maruda laimana imungda changlo haiduna imungda sangaga wari sanai athoi ga tenden ga su sanari maruda makoi sumangi thamliba syntax adugi nakanda nupi masa ama mamaidu loina chikhairaba ihing na hing tairaba amana athoi da noklaga munna yengna lerami maruda athoi su nupi masa aduda kina jinglami tanja aduda tendena dada boldalango ai ngaire adubu athoi di mahakna kauri bodo tadi nupi masa aduda munna yengna leiri nupi masa adusu athoi da yenglam laga athoi khoigi yena kharom da sakhi maruda athoi na ima haiduna lawri leimaga thadoi ga su taraduna senthor i maruda athoi di gyan tadana wantharaga leiramle maruda leimana masage manakta kanna sensilla i aduga athoi kaitoroge hogalo se thadoi su tawlu matoduda ipa pakna is kamdong ni siri maruda gi leimana ising lokthok lurga athoi gi makokta thai maruda athoi do gyan tapna tarakli leimasu masana gyan tarak baduda harau jarami thadoi su harau rami leimana masada kari tawroge haiduna hangi maduda athoina wari punamak tamlami maduda thadoina a kaisu taroi dei bungo nangna wakhalda pangu uba oiramgani ta hai leima angang se potha luro a ai chu satlage ko hoi ise asumna thadoi su satkhri leimasu nungdang wairamgi lai duk tharaduna sakhumda sanglakle aduga sak thongkhri athoiga tendenga su lairik pari tanja aduda singlembasu thabak halakladuna makhoigi thongal da sanglai mahakna thongal aduda sanglakpada kanagumba ama magi matungda inrakhi maruda singlemba phatlauna jingthui adubu kanasu leiramdi adubu mahak karisu khalludana yumda sanglakle mahakna sumang yorpada makhoigi sumangi syntax adugi nakanda kanagumba ama septharaga yinglikhibodo ukhi singlembana kanano haiduna kuying adubu septharaga yinglamliba adudi singlembada makhut thinduna ngahak yinglamlaga yena kharomda kanna senkhi maduda singlembana kana wajanuni huran baga orajala wana wabane asi khanduna imungda changlakli aduga mage nupi leimabu kawi leimau ai halei thung hawone ho tare thuklage asumna leimna thungdu hangi aduga karino ngasi di yam thinga ina ngasi di thabak to khara yamba faldo ngasi losandaba yade haidana director na hairakpaduda tawribani hei farese ising asaba sakumda thamlamlabani khongkhuto hamdopiro hoi angang singdi tumkhrabro tumdriye lairik pariye haima sak to kok pija thoga tuman khiba yaran hai ho tamola sani haidra ngairibani adugi were hai kauthuro sathuknaba tawrasi hoi nakhoina pana sagi nuksinaba sidi adubudi isanidana haima asomna hairaga makoi nukmin nei madugi matung singlembasu makhong mukhut hamdukladuna masa aniga mage nupi leimaga sak saminari aduga leimana kolik wairam losilladuna tumnamnaba changnari singlenbasu tumthakri leimaga masa anidugasu tumthakri numit ado nong yamna mangi matamna asum housing kibana numidangi pung 11 tari nong kanna suduna nong chit kanna sitba maramna maisu mutkhri maruda leimado mikap khangthok tholi aduga mai mutki baduda candle than ge haduna phone gi flash ado kaplaga candle tharaga candle ado sukhali aduga candle do thali mana asuna tawringai kana gumba amana thung thilai
ꯃꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏ ꯄꯥꯛꯊꯗꯨꯅ ꯊꯣꯡꯒꯤ ꯃꯈꯥꯗ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯅꯨꯛꯂꯒ ꯊꯣꯡ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯄꯥꯛꯊꯔꯒ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯍꯣꯏꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯤꯡꯂꯦꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗꯤ ꯄꯥꯈꯠꯅ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯀꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯂꯩꯃ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯧꯁꯦ ꯃꯗꯨꯗ ꯂꯩꯃꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯍꯥꯏ ꯀꯩꯗꯧꯔꯒꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ ꯁꯦ ꯑꯩꯅ ꯊꯣꯡꯗ ꯌꯦꯡꯕꯗꯅꯦ ꯅꯨꯄꯤ ꯑꯃ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯍꯥꯏ ꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯂꯥꯛꯑꯣꯁꯦ ꯋꯥꯈꯜ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩꯃꯥ ꯂꯩꯃ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯪ ꯋꯥꯈꯜꯅꯅꯦꯕ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯅ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯍꯜꯂꯝꯃꯤ